Googleda Nangna khak Thiroidouba Yumda tara. Aikoina karigumba ama khudak da khangningapuda Google siam kanai fajjana kanai. Adubu pot khudingmaki afafata leibagum lana sizinaragadi kana kharabu Googlesna adungi punsibu mang tahalakpasu yai oithoi. Ngasigi videos dagi adumna Google da swinging yengwidouba Thiroidouba hiram taragi maramda khangminase. Video si loifo yengbiyo masna adungi punsibu kanbirpasu yai. Number 10. Angangsinggi pornography. Angangsinggi accompanied video ka mari lena keyword namaga Google la khak Thiroidabane. Anova information technology ki matungina angangsinggi pornography browse tornbasing section 67B ki makhada chahi manga fawba jela thamba yai amade fine oina lupa lakh manga faw thien be yai haina lauthokiba laikre. Maramsna angangsinggi pornography ki maramda Google la khak yengbiruno thibiruno. Number 9. Angang pokpa. Angang pokpa sinse aikoina film dadi toina ure. Mama oidora biduna nabdagi kana law khongba aduga doctor aduna keshutoroi haina phathana bahonaba. Film da faw masigi sins de yam stressful oiba ayeng masingi pisum suktanaba sin oiribane. Aduga tasengba angang pokpagi thongsimukti film gi sidagi de saruk chamarak disturbing oiba helibane. China kholna pik thanba process ne. Maruina masi nupi oibisingna khak yengwidabane. Maramdi masi yengna tungda angang pukning danabagi pukning thokdaboina thokalle. Kesarin haidi thang tharga pokpa angang khopoksune sigumase aikoina Google da swing yengwidabane. Number 8. Laina layongi maramda Google da thiroidabane yengwidabane. Admission open. Dipsy guidance wangzingna lakiba July tarik 2022 stage class 3 dagi class 10 phawgi manungda leiba satra singidamag courses ahum puduna laksari. Courses singadudi number 1 English reading and writing, number 2 Hindi reading and writing, and number 3 English grammar. Dipsy guidance linkhajarakpagi pandamde English Hindi iba paba ngamhaudraba natraga sonba angangsing marikchumna iba paba haihalakpa English grammar hainingba satrasingbu basic level dagi taktuna mapung fana haihanba hairibasingsi Dipsy guidance ki achatpa pandamde. Offline amadi online classes animaki khudongzab su pizare. Course amagi fees ai ₹2,000 khaktane. Ngasi phom lobi ho satra kundagi hena lawzaroi. Phom phangpham Tombi stationery amadi biru stationery Wangzing Bazaar. Akupa marol gidamog screen da hapsariba number stay da ngasima pau phobirao. Loksangi pakni Dipsy guidance. Laina amhektagi layong Google da kit namduna thiba matamda sasat pai thorakane. Brain tumor gi layong si sumai tawi kaidana phatpha thorakane. Adubu matang stay koina khangjin bigidabade marang kaine leni baksal gi website singasi masim medical professionals ngaktana chalaibdi natte. Lukham oirap kokchik lisi karigino haina Dr. Google da hangbagi mahut thawai panba sengma doctor amagi manak toina chatpio. Nangi layong dugi maramda Google da thibana nangbu aremban hen pakranba mipai hen basi yam line oi thoi masi aphaba natte. Number 7. Google da crime thonba yabasingi maramda thiroidabane. Chumna sum isamna khangningbadai boiro nongphado khubi niduna Google da kit namaga thirambasu yai. Bomsi kamaina semgane. Hoi khudingma punama khangjinbasi yam phai. Adu baikhoina kawridabade. Sigumba ain kaiba thabuk torpa yabaga mari lenaba searches ngasai matam pumada security and drug control services na khongul liduna dalai. Track tawduna dalai. Maramsna dongi IP address to sigumba database amda record laikhibi yai. Jackson bio. Naralsu laitana haying iche namuk channarakna tokane. Number 6. Trypophobia. Trypophobia haibasi naksina namuhun hoba jongluf oina leiba makhul singda sathina hinadaba natraga kiba pokpa bukhangnai. Trypophobia hariba mingsi 2005 da web forum amada puthorakhibane. Hojik nangna Google da Trypophobia haina namaga thibda thoroktoribase khwai khirum lauba yam hainadaba imesingne. Maramsna sigi wahisi Google la khak thibiruno. Kanadaba arembada punsada ehenba akiba magamu hengalaga toknabane. Moisna makeup natraga Photoshop oiragasu yengbada hainaba itudi oidre. Number 5. Cancer. Sigi case di yam khangdrim khai tumba yaba
yam khanguragadi tumba sungya yadaba case ne hainaribane cancer gi case se sigi laina sidai makhal type mayam amsu leiribane aduga cancer makhal mathel mayam amgi layung dei chumnagi kudong thiningai oidaba pet law laina kyamgi layung ga su chapmanaba yawribane kok ngawba oning lawba hakchang chukthaba masi singsti mi amagi punsida marak marakta nong padok loina tawna bangaktane masda tumna kok haifet wing law na ngawbe su Google le yangaga cancer na madi kamai tawni kaina khallaga pangpa pakhalaga de supandi gam hatarani. Number 4. Bedbug infestation. Phamung da mana sauba mana lamdaba lun nan khanar pudagi hojikan di ma hariba sigi ichupatin si phamung da lebagi wasi kaya tana khidre hoi kharamot ba hotel gi phamung sing da lerambagi wadi marmak da dum tari lakchaning bofam de adumna hing nungai na tumba pamaga de magi photo ama ani ubasi uzarga so infestation haidi mana khuyam amoina sauraga lebagi mongse kamai tawjan okaidana Google la photo yengi kali khanbiruno phamung phanung luna nana thambiyo marmak da mampang photokpiyo nungai na tumbiyo. Number 3. Unsagi laina sing. Unsagi laina natraga phuri punai se masi makhal laikre aduga yam marui na moisi hek ubada hangoi tuka janingai chak changdaningai oiba saktam nga toina tawe adubu sigumba sagup khoro ge na basing sigi photo se masi Google ladi yam line marang kaina fangi adubu moigi sakta se ubada yam disturbing oiba maramna udabane hena fai uzaningi ba dermatologist singa du khakta da uhanbiyo loinana lanai hakchang saruk sing da ba infection singi photo so Google la thibirno kaya wayong saroi. Number 2. Churup thakpa singi thabombe. Churup thakpa mayam ama yawbirangani khalle kok lingaba DSC gi subscriber marakta churup thakpa yawramagadi moina khalamgani bhabna sagalaga mamta sangsang kapthoksaba yawrumgani thajai aigi thabombi si maikhuna kiyam chu slamani kaidana lakchaning bofam de atumna tasengna ai ngasni churup thakpa toksarage haibagi yam powerful oibatu motivation ama pambagi maram gi natragade churup thakpa singi thabombi si kamai tawjano kaidana Google la namaga photo yengbiruno tibiruno ten dorbo punsi do khangten tension kinabage maram oikibasu yai. Number 1. Hiring assassin. Mihat panekpa. Yegnaba hadan namagdama sel piraga minek paga mari leinaba waiwata namaga thibase masi dark web tadi yam tuina tongnai adu sigumba se Google la khak tawbiruno dasa tarakpi yai.